ꯀꯣꯏꯖꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯐ꯭ꯔꯥꯏꯗꯦ ꯂꯥꯏꯐ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯎꯕꯗ ꯇꯥꯏꯇꯜꯁꯤ ꯎꯕꯗꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯏꯝꯄꯣꯔꯇꯦꯟ ꯑꯦꯅꯥꯎꯟꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯕ ꯑꯗꯨꯗꯨꯒꯤꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯁꯥꯎꯟ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯆꯦꯛ ꯍꯥꯏꯐꯦꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯕꯤꯔꯛꯑꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯎꯗꯕ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯚ ꯑꯁꯤꯗ ꯉꯁꯤꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯕ ꯃꯊꯪ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯛꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯂꯟ ꯌꯨꯝꯅꯥꯝ ꯍꯥꯏ ꯆꯤꯆꯦꯅ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯁꯟꯇꯣꯁ ꯂꯥꯏꯁ꯭ꯔꯝꯁꯨ ꯆꯪꯕꯤꯔꯛꯏ ꯂꯥꯏꯇꯣꯟꯖꯝ ꯑꯀꯥꯁ ꯃꯣꯏꯔꯥꯡꯊꯦꯝ ꯖꯣꯏꯁꯅꯥ ꯁꯤꯁꯇꯔ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯁꯣꯅꯝ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯦꯂꯤꯁꯥ ꯁꯥꯎꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏ ꯁꯤꯁꯇꯔꯅ ꯊꯝꯕꯤꯔꯛꯏ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯆꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯤꯁꯇꯔ ꯈꯝꯕ ꯊꯣꯏꯕꯤ ꯈꯝꯕ ꯊꯣꯏꯕꯤ ꯍꯪꯉꯛꯑꯦꯀꯣ ꯍꯥꯞꯄꯣ ꯍꯥꯏꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯁꯤꯁꯇꯔꯅ ꯊꯝꯕꯤꯔꯛꯏ ꯕꯣꯏ ꯍꯜꯂꯣ ꯅꯣꯏ ꯆꯩ ꯂꯩꯀꯣ ꯂꯥꯏꯚꯁꯦ ꯍꯣꯏ ꯑꯩꯈꯣই ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯤ ꯊꯥꯖꯔꯛꯏꯁꯦ ꯃꯌꯥꯝꯗ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯦꯞꯇꯕꯤꯗ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯖꯔꯛꯑꯒꯦ ꯍꯥꯟꯅꯗꯤ ꯄꯨꯡ 1ꯗ ꯊꯥꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯁꯤꯅ ꯄꯨꯡ 3ꯁꯦ ꯁꯣꯏꯗꯕꯤꯗ ꯑꯗꯨم ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯝ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯈꯛ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭रोग्राꯝ ꯑꯃ ꯍꯥꯞꯆꯔꯛꯀꯗꯧꯔꯦ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯀꯃꯦꯟꯗ ꯏꯔꯒ ꯍꯥꯏꯔꯛꯄꯁꯤꯕꯨꯗꯤ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭रोꯒ꯭राꯝꯁꯦ ꯋꯤꯛ ꯑꯃꯗ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯁꯤꯗ ꯄꯨꯔꯒ ꯂꯥꯛꯆꯔꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯣꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅ ꯌꯦꯛꯅꯤꯡꯕ ꯌꯦꯛꯎ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯗ ꯆꯍꯤ ꯂꯩꯇꯦ ꯑꯉꯥꯡ ꯑꯍꯟ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯦꯔꯦꯛꯇꯔꯗꯤ ꯑꯣꯏꯒꯗꯕ ꯁꯤꯁꯤꯡꯁꯤꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯒꯠꯂꯒ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯩꯃꯤ ꯌꯦꯛꯀꯦꯔꯥ ꯂꯥꯏꯖꯂꯦꯝꯕꯤ ꯌꯦꯛꯀꯦꯔꯥ ꯀꯩꯂꯥꯏ ꯌꯦꯛꯀꯦꯔꯥ ꯊꯣꯏꯕꯤ ꯌꯦꯛꯀꯦꯔꯥ ꯈꯝꯕ ꯌꯦꯛꯀꯦꯔꯥ ꯑꯩꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯑꯃ ꯈꯟꯒꯠꯂꯀꯥꯟꯗ ꯌꯦꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯑꯗꯨꯝ ꯂꯣꯟꯆ ꯇꯧꯖꯔꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨ ꯋꯦꯕꯁꯥꯏꯠꯇꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯂꯥꯏꯚꯇ ꯚꯤꯗꯤꯑꯣꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯂꯤꯡꯗꯣ ꯑꯗꯨꯗ ꯊꯥꯖꯟꯕꯤꯔꯛꯑෝ ꯑꯗꯨꯀꯥꯟꯗ ꯐꯖꯅ ꯌꯦꯛꯄ ꯉꯝꯕꯗꯣ ꯌꯥꯝ ꯐꯖꯕꯗꯣ ꯑꯩꯈꯣꯏꯅ खनगꯠꯂꯀꯥꯟꯗ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠꯀꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯊꯝꯖꯒꯦ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯖꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯀꯃꯦꯟ ꯈꯔ ꯑꯃꯨꯛ ꯈꯟꯒꯠꯁꯦ ꯀꯃꯦꯟꯁꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯥꯅꯗꯕ ꯀꯃꯦꯟ ꯄꯤꯅꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕ कमेंट खरा खनगत्सिने कमेंट से खरा दिकाल कालनी चक्रेको अदो खरा खनगत्चरकेको से कई मथेल चारके हाइना थंबिरे हेक होबगा लाइफ से इंसान नहाना हौरे अखोय दुम लाइफ से आई ngasi di nga thongba chare ai iron ba sare wiljit angomna kuire ukidaba hai hoi wiljit myam su kuire pau phawna kidaba ukidaba boina hai che haina thambire hello sister khunja thank you very important no che haina thambire ai na hojik thamjakibaduni ko mamangda se hai kan thamko kai mi tharo haina khaidem athem bana thambire kai mi se matam khitang ai biro thadi tharakige खम्बा थोबी लाखिरोइद्रो हाय खम्बा थोबी लाकनी एकोई मतम खितंग लौजबने अदो खम्बा थोबी हेराचंद्र लोइखितबा वारिसिंग अदुमा पुदुना लाखिगनी ngaibiramo हंदक से खम्बा थोबी खरा लाइको जे खम्बा थोबी मका थाबिरो हायना थंबिरे का असमा हायबा मा अथुबा मतमदा हापनबा सेम साजगे चेचे अनि से कैलमदैनो हाय थंबिरे ai kainauदगिने आइना कामदगी साउंड याय मखादम चथसी चलनी होय नसागी कमेंट ओइरमगदो से खितंग चखटलागा पाजरपनी विलजित अंगोम अखोय नुंगाइजरी हाय तारे होय मैम दी नुंगाइब्रा
Dagger from Mirror Part 3 ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯇꯣꯏꯅꯣ ꯁꯤꯁꯇꯔ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯖꯔꯤꯕꯀꯣ, ꯑꯗꯨ ꯉꯁꯤ ꯇꯤꯚꯤꯗꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ, ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯇꯥꯒꯗꯕ ꯃꯥꯜꯂꯦ, ꯇꯤꯚꯤꯗꯕꯨꯗꯤ ꯉꯁꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯑꯩꯁꯦ ꯁꯤꯔꯨꯔꯕꯅꯦ, ꯅꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯄꯗꯒꯤ ꯍꯤꯡꯒꯠꯂꯦ ꯍꯥꯏꯅ ꯃꯀꯛ ꯃꯌꯨꯝ ꯐꯔꯧꯅ ꯊꯝꯕꯤꯔꯛꯑꯦ꯫ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯀꯃꯦꯟꯠꯁꯦ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄꯅꯤ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯁꯦ꯫ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦ ꯁꯤꯁꯇꯔ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ, ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯝꯄꯣꯔꯇꯦꯟ ꯑꯦꯅꯥꯎꯟꯁꯃꯦꯟ ꯍꯥꯏꯕꯗꯨꯗ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ꯫ ꯍꯧꯖꯤꯛꯇ ꯊꯝꯖꯈꯤꯕ ꯍꯥꯏꯕꯗꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ, ꯑꯗꯩꯗꯤ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯚ ꯊꯥꯖꯔꯅꯤ, ꯑꯗꯨꯒ ꯌꯦꯛꯅꯤꯡꯕ ꯌꯦꯛꯎ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯍꯥꯞꯆꯔꯒꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯦꯅꯥꯎꯟꯁꯃꯦꯟꯠꯁꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯔꯦꯗ ꯎꯈꯤꯗꯕ ꯁꯤꯁꯇꯔ ꯈꯣꯏꯁꯦ, ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯎꯔꯝꯕꯅꯤ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ, ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯂꯥꯛꯑꯦ, ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯆꯪꯂꯛꯄꯅꯤ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ? ꯃꯨꯁꯔꯨꯝ ꯀꯝꯐꯣꯔꯇꯔ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ, ꯍꯦꯛ ꯎꯕꯗ ꯍꯥꯟꯅ ꯇꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤꯅ ꯀꯥꯎꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯈꯤꯗꯕꯗꯣ, ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯐ꯭ꯔꯥꯏꯗꯦ ꯇ꯭ꯌꯨꯁꯗꯦ ꯍꯥꯟꯅꯒꯤ ꯃꯇꯧ ꯂꯦꯞꯇꯅ ꯊꯥꯖꯔꯛꯑꯒꯦ꯫ ꯑꯩ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯉꯁꯥꯏ꯫ ꯑꯌꯥꯡꯂꯩꯃ, ꯃꯣꯏꯔꯥꯡꯗꯒꯤ꯫ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏꯅ ꯀꯨꯏꯔꯦ ꯊꯝꯕꯤꯔꯛꯑꯦ ꯔꯥꯍꯨꯜ ꯑꯁꯦꯡꯕ ꯍꯨꯏꯗ꯭ꯔꯣꯝꯅꯀꯣ꯫ ꯁꯤꯁꯇꯔ ꯃꯣꯃꯣꯆꯥꯅꯁꯨ ꯎꯅꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏ꯫ ꯊꯝꯕꯤꯔꯛꯑꯦꯀꯣ꯫ ꯁꯤꯁꯇꯔ ꯅꯣꯡ ꯇꯥꯕ꯭ꯔꯣ? ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯇꯥꯏꯌꯦ ꯑꯗꯨꯝ꯫ ꯅꯣꯡ ꯈꯔ ꯇꯥꯏ꯫ ꯈꯝꯕ ꯊꯣꯏꯕꯤ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣꯅ ꯊꯝꯃꯛꯏꯀꯣ MM ꯅꯥꯎꯕꯅ꯫ ꯍꯣꯏ, ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯉꯁꯤꯒꯤꯗ ꯈꯔ ꯊꯥꯖꯔꯛꯑꯒꯦ꯫ ꯗꯤꯃꯥꯟ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ, ꯈꯝꯕ ꯊꯣꯏꯕꯤꯁꯦꯀꯣ꯫ ꯊꯣꯏꯕꯤꯁꯦ ꯈꯔ ꯂꯩ꯫ ꯗꯕꯜ ꯐ꯭ꯔꯣꯝ ꯗ ꯃꯤꯔꯔꯗꯣ ꯀꯩ ꯅꯨꯃꯤꯠꯇ? ꯊꯥꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ꯫ ꯑꯩꯅ ꯍꯧꯖꯤꯛꯇꯗꯤ ꯍꯥꯏꯖꯈ꯭ꯔꯦ, ꯇꯤꯚꯤꯗꯗꯤ ISTVꯗ ꯉꯁꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ, ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯅ ꯍꯌꯦꯡꯐꯥꯎ ꯉꯥꯏꯕꯤꯔꯣ꯫ ꯌꯨꯝꯅꯥꯝ ꯊꯦꯡꯛ ꯌꯨ꯫ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ, ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯂꯥꯏꯐ ꯂꯦꯞꯄꯨꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯋꯤꯜꯖꯤꯠ ꯑꯉꯣꯝꯅ ꯊꯝꯕꯤꯔꯛꯑꯦ꯫ ꯍꯣꯏ, ꯇꯣꯏꯅ ꯑꯗꯨꯝ ꯁꯤꯗꯒꯤꯗꯤ ꯇ꯭ꯌꯨꯁꯗꯦꯒ ꯂꯦꯞꯇꯅ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯊꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯗꯨꯗ ꯁꯇꯔꯗꯦꯗꯁꯨ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯍꯥꯞꯆꯒꯗꯧꯔꯦ, ꯂꯦꯞꯇꯅ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯇꯥꯎ ꯔꯣꯖꯦꯁꯇꯣ ꯑꯃꯨꯛꯇꯪ ꯎꯠꯄꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯍꯥꯏꯅ ꯔꯥꯍꯨꯜ ꯍꯨꯏꯗ꯭ꯔꯣꯝꯅ ꯊꯝꯕꯤꯔꯛꯑꯦ꯫ ꯃꯊꯪꯒꯤ ꯂꯥꯏꯚ ꯇ꯭ꯌꯨꯁꯗꯦꯗ ꯎꯠꯆꯔꯛꯀꯦ꯫ ꯗ꯭ꯔꯣꯌꯤꯡ ꯀꯝꯄꯤꯇꯤꯁꯟꯗꯨꯗꯤ ꯑꯩꯅ ꯇꯥꯔꯅꯤ꯫ ꯑꯃꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯝ ꯇ꯭ꯔꯥꯏ ꯁꯔꯨꯛ ꯇꯧꯕꯤꯌꯣ꯫ ꯍꯣꯏ ꯌꯥꯕꯤꯌꯣ ꯍꯣꯏ, ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯃꯛ ꯍꯦꯛꯇ ꯇꯥꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯁꯔꯨꯛ ꯌꯥꯕꯤꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯍꯣꯏ, ꯑꯗꯨꯗ ꯑꯗꯣꯝꯒꯤ ꯇꯦꯂꯦꯟꯗꯨꯒꯤ ꯃꯇꯨꯡ ꯃꯥꯅꯦ ꯏꯟꯅꯀꯣ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠꯇꯨꯗꯤ ꯈꯟꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯃꯥꯅꯦ, ꯑꯄꯥꯝꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝ ꯂꯩꯔꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯀꯦꯔꯦꯛꯇꯔ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯗꯨꯝ ꯈꯜꯂꯒ ꯌꯦꯛꯄꯤꯌꯨ꯫ ꯌꯦꯛꯄꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯏꯆꯦ ꯅꯨꯃꯤꯠꯀꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯊꯥꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯄꯨꯄꯨ ꯐꯣꯛ ꯇꯦꯜꯁ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤꯌꯨ, ꯌꯥꯏꯐꯔꯦ ꯄꯨꯄꯨ ꯐꯣꯛ ꯇꯦꯜꯁ, ꯂꯣꯏꯅꯅ ꯏꯆꯜ ꯑꯅꯤꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯨ, ꯆꯤꯡꯈꯝꯕ RKꯅ ꯊꯝꯕꯤꯔꯛꯄꯅꯤ꯫ ꯍꯣꯏ, ꯏꯕꯨꯡ ꯑꯅ ꯀꯧꯖꯔꯒꯦ, ꯏꯆꯜ ꯑꯅ ꯊꯝꯕꯤꯔꯛꯄꯅꯤꯅ꯫ ꯍꯣꯏ, ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯗꯨꯃꯛ ꯑꯣꯏꯖꯒꯦ, ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ, ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨꯅ ꯊꯝꯖꯒꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯔꯛꯇꯣꯏꯅꯣ? ꯂꯦꯅꯨ ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯃꯇꯝꯁꯦ ꯆꯞ ꯆꯥꯅꯗꯤ ꯍꯥꯏꯕ ꯉꯝꯗꯦ, ꯈꯤꯇꯪꯗꯤ ꯉꯥꯏꯒꯗꯕ ꯃꯥꯜꯂꯦ꯫ ꯈꯝꯕ ꯊꯣꯏꯕꯤꯅꯗꯤ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯥꯟꯅ ꯊꯥꯒꯠꯂꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯁꯀ꯭ꯔꯤꯞꯇ ꯀꯩꯗ ꯃꯥꯁꯦ ꯈꯤꯇꯪ ꯆꯦꯟꯅꯕ ꯂꯩꯕ, ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯁꯦꯝ ꯁꯥꯖꯔꯤ꯫ ꯁꯥꯎꯗꯤ ꯁꯥꯎꯕꯤꯅꯨꯀꯣ, ꯅꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦ, ꯃꯔꯝꯗꯤ ꯅꯦꯠ ꯌꯥꯗꯗꯅ ꯁꯤꯝ ꯐꯥꯎꯕ ꯁꯤꯜꯂꯒ ꯃꯌꯥꯝꯗꯒꯤ ꯐꯥꯎꯕ ꯋꯥꯏ ꯐꯥꯏ ꯁꯝꯗꯨꯅ ꯌꯦꯡꯈꯤꯕꯅꯤ, ꯌꯥꯝ ꯋꯥꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯔꯛꯇꯕꯗꯨꯒꯤ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯕꯤꯔꯛꯑꯦ꯫ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯑꯗꯣ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯍꯣꯏ, ꯑꯗꯨꯒꯤꯅꯦ ꯁꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯇ ꯁꯥꯎꯔꯅꯨꯅ ꯊꯝꯖꯒꯦ꯫ ꯁꯤꯗꯒꯤꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯅꯨꯃꯤꯠ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯁꯤꯁꯇꯔ? ꯃꯁꯦ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ, ꯃꯤꯅꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ 20, ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯦꯟꯅ ꯑꯗꯨꯝ ꯍꯥꯞꯄꯝꯕꯅꯦ, ꯍꯧꯖꯤꯛꯇꯤ 20 ꯌꯧꯗ꯭ꯔꯒꯗꯤ ꯍꯥꯞꯄ ꯅꯨꯡꯉꯥꯏꯇꯦꯅ 20 ꯐꯥꯎꯗꯤ ꯑꯗꯨꯝ ꯌꯧꯍꯜꯂꯦ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯑꯦꯛꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯛꯑꯒꯗꯤ ꯋꯤꯛ ꯑꯃꯗꯤ ꯆꯪꯗꯦ, ꯑꯗꯨꯃꯥꯏꯅ ꯆꯪꯕꯐꯥꯎꯗ ꯌꯥꯎꯋꯦꯕꯀꯣ꯫ 4 days, ꯑꯗꯩꯗꯤ ꯋꯤꯛ ꯑꯃ ꯆꯪꯕꯁꯨ ꯌꯥꯎꯋꯤ, ꯅꯧꯅ ꯋꯥꯔꯤ ꯑꯃ ꯄꯨꯡꯅꯧ ꯅꯧꯅ ꯍꯧ ꯇꯥꯔꯒꯗꯤ꯫ ꯀꯔꯦꯛꯇꯔ ꯁꯦꯝꯕ, ꯁꯀ꯭ꯔꯤꯞ, ꯑꯗꯩꯗꯤ ꯃꯌꯥꯝ ꯆꯪꯈ꯭ꯔꯦꯕ꯫ ꯑꯗꯨꯒ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯊꯔꯒ ꯋꯥꯔꯤ ꯄꯔꯤꯡ ꯂꯥꯏꯅ ꯍꯧꯕ ꯑꯣꯏꯇꯥꯔꯒꯗꯤ
4 days mu 3 days sumaina changbasu yawi ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ नौना wari ma hogatpa oitaragadi khara kuina changi character kaya sabada ꯅꯣꯏ ꯂꯥꯏꯐꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯊꯥꯒꯦ ꯍꯥꯏꯅ ꯔꯥꯍꯨꯜ ꯍꯨꯏꯗ꯭ꯔꯣꯝꯗ ꯊꯝꯕꯤꯔꯦ rahul khoi gi live se Tuesday ga Friday ga da thajage ꯑꯗꯨꯒ pungna ahumda ꯑꯗꯨꯒ ꯍꯥꯟꯅꯅ ꯄꯨꯡ 1ꯗ ꯊꯥꯕꯅꯤꯗꯅ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯛꯀꯗꯣꯏꯕ ꯇ꯭ꯌꯨꯁꯗꯦ ꯑꯃꯗꯤ ꯐ꯭ꯔꯥꯏꯗꯦꯗꯀꯣ ꯄꯨꯡ 3ꯗ ꯑꯗꯨꯝ ꯊꯥꯖꯔꯛꯂꯅꯤ ꯁꯤꯁꯤꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯦꯇꯔꯗꯦꯗ ꯅꯠꯇ꯭ꯔꯥ live phone in program ama hapcheragani pung 3 tama matamda adudagi do mayamgi apamado phone tawraga oina adum hongdopiro comment da nataba comment dagi di aduni hena nungaigani na khanjai sister ni si am intelligent oina oi he ubada mayamgi seba matik chana tawba ngamboi biu na thambire Sazaram Rayhan, thank you. Bhai leptana mayamgi seba tawba ngamba oizage mayamna shu dum nusibiu udaba yamna kuire che ani se haina Lamim Sacinda hoi ekoi matam khardi lab thabasi lecture adunani Moirang Kuman Milan chegi damaktadi full support Thebicha thank you Thebicha dumoto biyo Rahul thank you Mitegi puyana me kaibudunme oh tegi puyana me okay Bisami Trimna puthokna bahona jarake simadi kitang thijanba ma suchange pangpuda puthokpusu nuaite aduna maramara kana koi khara thijan jarake ge to leptana mu puthok jarake Jenny anauba khara thabiro o matam chupadana yaudana mayamgi seba tawba ngamboi biyuna ruhita bem thambirei hoi anau wari kaya ama puduna lakjage aduga anai yaudana mayamgi seba tawba ngambsu oijage sunada boijage nasu akhoi program khudimag adum anai yaudana yengba ngamboi biyu Chetondang patri karam kan thadorak tuino adumadi khara wat khidobo mali kaimi tharakidabse nungaite question kibase hain thambire au kaimi gi fan khara nadi kaimi tharaktabase yamna nungaina dabajani marak matik amadadi kaimi na live adubu yengase kaimi su khamba toibi su hera chandra su mayam ge pama wari mayam ama leibanina anauba wari su leibanina ko yanaraga khara adum mayam ge pen na hona jarake Butki khara mong taba hanadi hena phajaba matam khara leiragadi semgatpiro o yaragadi semgatpiro sisana support mania horror gi gumba se dum pame ba pambasu hojik su akhoi wari anoba ma hawi bangang dagi wari anoba se sije dum horror khara dum change direct horror natrasu thriller su oidi ma horror di khara dum changani adugumba ma semjari simadi mayam da dum pamgadaba male Suraj Maibam Taram Nokchari anauba wari fajaba kai lege thagat kadaba story da haina wiljit amamna thambire wiljit aina hojikta haizagibadune ama wari horror oi toba umang amagi wari ko adugumba ama semjari simasu khara dum horror change sisima nobada lairi aduga hana hapkidaba khambathubi Rachandra sisisu makha chathanaba kuisem sajari Karimrun pu yam haiba mali username se anauba thagala o hain thambire anauba se sum hojik anauba haise ama semishu thagala thagatpa sum hawra daina hawrabani wari se dum makoi se ayambana hojiti wari ama loiraga ama adum anauba se makhal amana wari amani yam kuina chatpado episode adumakti oidrabani anauba makhal wari mayam ama dum thagatjabani kai mathel honarage se saudike aduga ngasi kai mathel chat haurige hojikkan se sogri na buya haure aduga ngasi na aini iromba chare aina nga thongba chare insang hawa sidi iromba gumba sogri gumba hoi sina dum hele Hi che sonam cheli sa udaba kuire yam nuksi haina sapana la shomba thambire hoi sapana su udaba kuire hoi nuksi live sida chambira pagida wakta thagachari Noi khonjal siniam pamise centric sengi wangang bada pure hygiene thank you amambani ka usernames ayang nei mama pau
PUPU TV ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧꯕꯁꯤꯡ ꯊꯥꯒꯠꯂꯛꯑꯣ ꯂꯣꯏꯅ ꯌꯦꯡꯉꯤ ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯁꯄꯅꯥꯅ ꯈꯪꯉꯛꯑꯦ ꯍꯣꯏ ꯁꯄꯅꯥ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯂꯥꯏꯃꯌꯨꯝ ꯁꯆꯤꯟꯗꯅ ꯆꯦꯆꯦ ꯑꯦꯅꯤꯃꯦꯁꯟꯗ ꯍꯣꯔꯔ ꯑꯣꯏꯕꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯂꯥꯏꯃꯌꯨꯝ ꯁꯆꯤꯟꯗ꯭ꯔ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯔꯤꯗꯣ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯣꯔꯔꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯑꯗꯣꯝꯅ ꯄꯥꯝꯕꯗꯣ ꯆꯞ ꯆꯥꯔꯦ ꯌꯦꯡꯕꯤꯔꯝꯃꯣ ꯈꯔ ꯐꯅꯤꯒꯤ ꯑꯣꯏꯕꯁꯨ ꯊꯥꯒꯠꯂꯣꯅ ꯊꯝꯃꯛꯏꯀꯣ ꯁ꯭ꯃꯣꯀꯔ ꯗꯅꯤꯁꯅ ꯑꯧ ꯐꯅꯤꯁꯤꯅ ꯇꯣꯟꯗꯥꯡꯒꯨꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯐꯅꯤ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯖꯔꯛꯀꯦ ꯀꯩꯃꯤꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕꯤꯒꯅꯣ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯅ ꯔꯥꯍꯨꯜ ꯈꯣꯏꯗ꯭ꯔꯣꯝꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯍꯧꯕ ꯅꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯕꯁꯨ ꯅꯥꯏꯕꯅꯤ ꯑꯗꯨꯗꯨꯒꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯈꯩ ꯀꯩꯃꯤꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯅ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯄꯣꯊꯥꯖꯕꯒꯤ ꯋꯥꯅꯤ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯂꯩꯖꯗꯦ ꯀꯩꯃꯤ ꯑꯅꯧꯕ ꯑꯕꯇꯥꯔ ꯑꯃꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯌꯥꯔꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦ ꯃꯤꯡꯁꯦꯜꯒꯤ ꯅꯨꯄꯤꯒꯤ ꯑꯦꯅꯤꯃꯦꯁꯟꯗ ꯌꯥꯝꯅ ꯄꯣꯁ ꯇꯥꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯅ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯌꯨꯖꯔ ꯅꯦꯝꯁꯤꯗꯪ ꯎꯕꯅꯤꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯍꯜꯂꯝꯒꯗꯣꯏꯔꯥ ꯑꯗꯩ ꯑꯗꯨꯃꯗꯤ ꯐꯖꯅ ꯈꯪꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯍꯜꯂꯝꯕ ꯇꯥꯔꯒꯁꯨ ꯃꯤꯡ ꯑꯗꯨꯝ ꯀꯧꯖꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯟꯅ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝꯅ ꯄꯦꯟꯅꯕ ꯈꯔ ꯍꯥꯟꯅꯗꯒꯤꯈꯔ ꯁꯨꯝ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯕꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯁꯨ ꯌꯧꯕ ꯉꯝꯖꯔꯛꯏꯅꯤ ꯑꯗꯨꯝ ꯃꯇꯝꯁꯦ ꯈꯤꯇꯪ ꯐꯪ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯗꯗꯥ ꯍꯣꯏꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯠ ꯊꯥꯗꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯖꯍꯟꯕꯁꯨ ꯉꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯇꯝꯁꯨ ꯈꯔ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯏꯝꯄ꯭ꯔꯨꯚ ꯍꯦꯟꯅ ꯑꯣꯏꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦꯅ ꯊꯝꯕꯤꯔꯛꯄꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ 2017ꯒꯤ ꯗꯤꯁꯦꯝꯕꯔ ꯗꯦꯠ 9ꯗ ꯄꯨꯄꯨ ꯇꯤꯚꯤ ꯁꯥꯐꯣꯡꯂꯛꯈꯤ ꯂꯥꯏꯚ ꯊꯥꯈꯤꯕꯅ ꯆꯍꯤ 10 ꯁꯨꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯅꯧꯕ ꯃꯦꯝꯕꯔ ꯈꯔꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯀꯛ ꯃꯌꯨ ꯈꯣꯡꯅ ꯊꯝꯕꯤꯔꯛꯏ ꯄꯨꯄꯨ ꯁꯥꯐꯣꯡ ꯍꯣꯏ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯈꯪꯕꯅꯦꯕ ꯌꯥꯝ ꯀꯨꯞꯅ ꯑꯗꯣ ꯂꯥꯏꯚ ꯊꯥꯈꯤꯗꯕꯁꯦ ꯃꯇꯝ ꯈꯔꯕꯨꯗꯤ ꯊꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯁ꯭ꯇꯥꯐ ꯀꯩꯁꯨ ꯌꯥꯎꯗꯦ ꯍꯥꯟꯅꯩꯗꯨꯅꯤ ꯑꯗꯨꯝ ꯍꯣꯏ ꯗꯕꯤꯡ ꯑꯥꯔꯇꯤꯁꯇꯕꯨꯗꯤ ꯑꯅꯧꯕ ꯈꯔ ꯌꯥꯎꯔꯛꯏꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅꯩꯗꯨ ꯑꯗꯨꯝ ꯑꯣꯏꯖꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯁꯪꯃꯦꯂꯤꯁꯥ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯀꯤꯡ ꯂꯤꯂꯣꯡꯅ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯑꯗꯣꯝꯗꯤ ꯀꯝꯗꯧꯔꯤꯒꯦ ꯆꯦ ꯀꯩꯃꯤꯁꯦ ꯃꯈꯥ ꯄꯥꯔꯠ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯏꯕꯤꯆꯥ ꯏꯐꯝꯅ ꯊꯝꯕꯤꯔꯛꯏ ꯀꯩꯃꯤꯁꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯂꯥꯛꯑꯅꯤꯅ ꯆꯞ ꯆꯥꯅ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯂꯥꯛꯇꯤ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯤ ꯈꯔ ꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯔꯧꯏ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯂꯥꯏꯚ ꯊꯥꯗꯕꯒꯤ ꯃꯥꯜꯂꯦꯀꯣ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯥꯞ ꯑꯃꯨꯛ ꯍꯥꯞꯇꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯤꯡ ꯂꯤꯂꯣꯡꯅ ꯊꯝꯕꯤꯔꯛꯏ ꯀꯤꯡ ꯂꯤꯂꯣꯡꯁꯤ ꯋꯥꯔꯤ ꯍꯥꯞꯄꯒ ꯑꯃꯨꯛ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛꯇꯤ ꯁꯨꯡꯂꯦꯞ ꯂꯦꯞꯆꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯨꯖꯩ ꯑꯗꯨꯕꯨ ꯍꯥꯞꯀꯗꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗꯕꯒꯤ ꯈꯨꯠ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯒꯤ ꯍꯥꯞꯆꯔꯛꯇꯕꯅꯦ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯕ ꯂꯦꯞꯄꯗꯤ ꯅꯠꯇꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏ ꯆꯦ ꯍꯜꯂꯣ ꯂꯚꯂꯤꯅ ꯁꯤ ꯁꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯍꯜꯂꯣ ꯇꯥꯝ ꯂꯧꯖꯔꯤ ꯂꯚꯂꯤ ꯀꯩꯃꯤ ꯄꯣꯊꯥꯍꯜꯂꯅꯨ ꯆꯤꯆꯦ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯉꯥꯏꯕ ꯋꯥꯔꯦꯅ ꯁꯄꯅꯥꯅ ꯊꯝꯃꯛꯏ ꯍꯣꯏ ꯁꯄꯅꯥ ꯀꯩꯃꯤꯁꯦ ꯌꯥꯝ ꯄꯥꯝꯅ ꯀꯩꯃꯤꯒ ꯈꯝꯕ ꯊꯣꯏꯕꯤꯒꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯛꯑꯦ ꯀꯃꯦꯟꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯖꯔꯒꯦ ꯀꯩꯃꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯃꯦꯅ ꯁꯣꯝꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒꯦ ꯃꯌꯥꯝ ꯊꯥꯖꯗꯦ ꯉꯁꯤꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯖꯦꯝꯁꯅ ꯊꯝꯕꯤꯔꯛꯑꯦ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯆꯤꯟꯕꯒ ꯍꯣꯏ ꯑꯣꯐꯤꯁ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯑꯌꯥꯝꯕꯅꯀꯣ ꯑꯣꯐꯤꯁ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗ ꯈꯔ ꯅꯥꯇꯩ ꯆꯥꯈꯤꯗꯕꯒꯤ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯥꯖꯔꯛꯂꯒꯦ ꯇ꯭ꯌꯨꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯨꯡ 3ꯗ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯄꯨꯡ 4 PM 4 PM ꯗꯀꯣ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯆꯔꯅꯤ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯌꯥꯕꯤꯌꯨ ꯁꯦꯅꯤ ꯄꯨꯄꯨ ꯌꯥꯝ ꯇꯤꯚꯤ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯅꯥꯎꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁ꯭ꯃꯣꯀꯔ ꯗꯦꯅꯤꯁ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ
ꯃꯤꯡꯁꯦꯜꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅ ꯃꯤꯡꯁꯦꯜꯒꯤ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯖꯔꯤ ꯉꯁꯤ ISTVꯗꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯒꯅꯤ ꯃꯤꯡꯁꯦꯜꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒ YouTubeꯇꯅ ꯍꯌꯦꯡ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯀꯩꯃꯤꯗꯣ ꯇꯞꯅ ꯊꯥꯕꯤꯔꯛꯑꯅꯨ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯖꯔꯤ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯍꯣꯏꯔꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯈꯩꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯇꯞꯊꯔꯔꯣꯏꯒꯦ ꯌꯥꯝ ꯊꯨꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯁꯞꯄꯣꯔꯠꯀꯤ ꯋꯥꯗꯤ ꯁꯤꯔ ꯐꯥꯎꯕ ꯂꯥꯏꯔꯝꯂꯦꯟꯗꯩ ꯐꯥꯎꯕ ꯌꯦꯡꯂꯛꯂꯅꯤ ꯈꯜꯂꯤꯕꯅꯤ ꯁꯤꯔꯀꯥꯟꯗ ꯐꯥꯎꯕ ꯐꯣꯟ ꯌꯦꯞꯀꯗꯣꯏꯅꯦ ꯅꯣꯏꯅ ꯌꯦꯡꯅꯕ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯒꯦ ꯐꯣꯟꯁꯦ ꯑꯗꯨꯏꯗꯤ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯁꯄꯅꯥ ꯏꯟꯖꯥꯡꯁꯦ ꯑꯩꯗꯤ ꯉꯥ ꯆꯥꯔꯛꯑꯦ ꯁꯄꯅꯥ ꯏꯔꯣꯝꯕ ꯆꯥꯔꯦ ꯁꯄꯅꯥꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯑꯒꯦ ꯍꯣꯏ ꯁꯄꯅꯥꯒꯤ ꯏꯟꯖꯥꯡꯁꯨ ꯊꯝꯕꯤꯌꯨ ꯑꯍꯥꯎꯕ ꯆꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯆꯅꯤꯁꯨ ꯋꯥ ꯑꯃ ꯍꯪꯖꯒꯦ ꯆꯅꯤꯁꯦ ꯌꯨꯝꯗ ꯏꯁꯧꯒ ꯂꯥꯡꯕ ꯏꯁꯧ ꯂꯥꯡꯕ ꯇꯥꯅꯤꯡꯉꯦ ꯀꯩꯅꯣꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯈꯩꯗ ꯑꯗꯨꯝ ꯂꯥꯡꯕ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯤꯅꯤꯅ ꯁꯥꯎꯕ ꯅꯣꯛꯄ ꯀꯞꯄ ꯂꯣꯏ ꯍꯩ ꯀꯩꯃꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯦꯅꯤꯃꯦꯇꯦꯠ ꯁꯤꯔꯤꯁ ꯂꯣꯏꯅ ꯐꯖꯩ ꯏꯆꯜ ꯑꯅꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯝꯇ ꯆꯠꯆꯔꯨꯈꯤꯒꯦ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏꯐꯁꯦ ꯖꯣꯏꯟ ꯇꯧꯔꯒ ꯂꯩꯅꯤꯡꯕꯅꯤ ꯌꯥꯏꯐꯔꯦ ꯄꯨꯄꯨ ꯇꯤꯚꯤ ꯆꯤꯡꯈꯝ ꯄꯥꯔꯛꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯪꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯆꯠꯄꯤꯒꯗꯕꯗꯣ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯕꯤꯌꯣꯅ ꯊꯝꯖꯒꯦ Good afternoon, Sonam Sister ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯑꯆꯧꯕ ꯑꯣꯐꯤꯁꯦꯜ Good afternoon ꯀꯩꯃꯤ ꯀꯨꯏꯍꯜꯂ ꯅꯨꯡꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯝꯕꯤꯔꯛꯑꯦ ꯉꯁꯥꯏꯁꯨ ꯔꯥꯍꯨꯜꯅꯁꯨ ꯀꯩꯃꯤꯁꯦ ꯊꯝꯕꯤꯔꯛꯑꯦ ꯌꯥꯔꯤꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯑꯩꯗꯤ ꯀꯥꯡꯁꯣꯏꯒ ꯀꯥꯡꯍꯧꯒ ꯆꯥꯔꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯁꯄꯅꯥꯗ ꯑꯣ ꯍꯥꯎꯔꯝꯗꯧ ꯍꯥꯎꯕ ꯃꯥꯜꯂꯦ ꯃꯊꯦꯜꯅꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯥꯎꯔꯦꯕ ꯋꯦꯗꯔꯁꯤꯒ ꯉꯥꯏꯕꯨ ꯉꯥꯏꯔꯗꯤ ꯕꯁ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ ꯉꯥꯏꯕꯨ ꯀꯜꯂꯗꯤ ꯂꯥꯏꯚ ꯌꯦꯡꯕ ꯐꯪꯉꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯃꯔꯨꯞꯅ ꯊꯝꯕꯤꯔꯤ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤꯅꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯍꯣꯏ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯃꯇꯝ ꯈꯔꯕꯨꯗꯤ ꯂꯦꯞꯆꯔꯨꯔꯦ ꯁꯤꯗꯩꯗꯤ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦ ꯋꯤꯛ ꯑꯃꯗ ꯑꯍꯨꯝꯂꯛ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯚ ꯑꯍꯨꯝꯂꯛ ꯑꯅꯤꯔꯛ ꯑꯣꯏꯗꯣꯏꯅꯦ ꯊꯥꯔꯅꯤ ꯑꯗꯨꯒ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯀꯣ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇ ꯇꯧꯁꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯥꯊꯣꯛꯄ ꯌꯥꯏ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯌꯣ ꯎꯝ ꯅꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯋꯥꯔꯤ ꯂꯤꯕꯗ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯔꯥꯍꯨꯜ ꯊꯦꯡꯀ꯭ꯌꯨ ꯔꯥꯍꯨꯜ ꯋꯤꯗ꯭ꯔꯣꯝ ꯃꯤꯛꯁꯦꯜꯒꯤ ꯋꯥꯔꯤꯗꯣ ꯆꯦ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯑꯦꯅꯤꯃꯦꯁꯟꯁꯨ ꯌꯥꯝ ꯐꯖꯩ ꯆꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯁꯄꯅꯥ ꯂꯥꯏꯁꯨ ꯊꯦꯡꯀ꯭ꯌꯨ ꯁꯄꯅꯥ ꯑꯦꯅꯤꯃꯦꯁꯟꯁꯦ ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯥꯟꯅ ꯎꯈꯤꯗꯕ ꯃꯑꯣꯡꯗ ꯎꯕꯗꯨꯅ ꯍꯦꯟꯅ ꯊꯥꯒꯠꯄꯤꯕꯁꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯗ ꯑꯣꯏꯔꯁꯨ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯁꯤꯒꯨꯝꯕꯁꯨ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛ ꯁꯤꯁꯨ ꯌꯥꯎꯕ ꯑꯗꯩꯗꯤ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯄꯥꯁꯀꯤꯁꯨ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁꯦꯝꯕ ꯋꯥꯔꯤ ꯑꯃ ꯑꯣꯏ ꯑꯗꯨꯗꯨꯅꯁꯨ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯆꯦ ꯁꯣꯅꯝ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯇꯣꯡꯕ꯭ꯔꯝ ꯔꯤꯛꯁꯟ ꯍꯣꯏ ꯃꯌꯥꯝꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯣꯝꯁꯨ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯦ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯁꯣꯅꯝ ꯍꯥꯏꯅ ꯂꯩꯅꯥ ꯈꯨꯃꯟꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯂꯩꯅꯥ ꯇꯧꯖꯒꯦ ꯀꯔꯝꯕ ꯃꯇꯥꯡꯗꯩ ꯇꯧꯁꯤꯒꯦ ꯑꯄꯥꯝꯕꯗꯣ ꯑꯄꯥꯝꯕꯗꯨꯝꯇꯪꯗꯤ ꯍꯥꯏꯕꯤꯌꯣ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯉꯁꯤꯗꯩ ꯂꯥꯏꯚ ꯂꯦꯞꯄꯤꯔꯅꯨꯀꯣ ꯁꯄꯅꯥꯅ ꯊꯝꯃꯛꯑꯦ ꯂꯦꯞꯄꯔꯣꯏꯌꯦ ꯉꯁꯤꯗꯒꯤ ꯍꯣꯏ ꯁꯄꯅꯥ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯑꯗꯨꯒ ꯁꯦꯇꯔꯗꯦꯅ ꯂꯥꯏꯚ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯤꯠꯌꯦꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯕꯦꯟ ꯃꯣꯏꯇꯦꯒꯤ ꯃꯇꯦꯛ ꯑꯃꯇ ꯁꯥꯕꯤꯌꯣ ꯏꯕꯦꯟ ꯃꯣꯏꯇꯦ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯥ ꯑꯗꯨꯅꯅꯦ ꯌꯥꯝ ꯀꯨꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛꯁꯤꯃ ꯀꯨꯏꯔꯒꯁꯨ ꯗꯥꯏꯂꯣꯛꯇꯣ ꯇꯣꯏꯅ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯈꯤꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯗꯤ ꯐꯕ ꯃꯥꯗꯤ ꯂꯦꯞꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯇꯨꯡ ꯇꯥꯕꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅꯅꯦ ꯑꯗꯨꯃꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯤꯡꯁꯦꯜꯒꯤꯁꯨ ꯍꯥꯏꯔꯛꯏ ꯃꯤꯡꯁꯦꯜꯒꯤ ꯑꯣ ꯃꯤꯡꯁꯦꯜꯒꯤꯗꯨꯗꯒꯤꯗꯤ ꯃꯆꯥ ꯑꯝꯇ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯤꯔꯛꯑꯣ ꯇꯧꯒꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯣ ꯍꯣꯏ ꯂꯩꯅꯥ ꯑꯗꯨꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯦꯗꯅ ꯌꯥꯏꯌꯦ ꯑꯩ ꯃꯤꯡꯁꯦꯜꯗꯨꯗꯩ ꯃꯇꯦꯛ ꯑꯃ ꯇꯧꯖꯒꯦꯀꯣ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯐꯦꯠꯇꯪ ꯀꯃꯦꯟ ꯄꯥꯊꯣꯛꯎꯅꯦ ꯑꯩ ꯁꯀ꯭ꯔꯤꯞ ꯌꯦꯡꯖꯒꯦ ꯅꯨꯃꯤꯠꯄꯨꯗꯤ ꯈꯪꯕ ꯆꯤꯆꯦ ꯍꯣꯏ ꯂꯥꯏꯚ ꯊꯥꯔꯛꯄꯗ ꯉꯥꯏꯔꯦꯅ ꯍꯥꯏꯔꯦ ꯊꯥꯔꯛꯇꯕꯗ ꯉꯥꯏꯔꯦ ꯍꯥꯏꯅ ꯁꯄꯅꯥ ꯊꯝꯕꯤꯔꯤ ꯁꯄꯅꯥ ꯁꯤꯗꯩꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯖꯔꯛꯂꯒꯦ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯍꯣꯏ ꯂꯥꯏꯚꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯕꯤꯔꯛꯄꯗꯤ ꯌꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯊꯥꯕꯗꯣ ꯈꯨꯗꯣꯡ ꯆꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ
ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯑꯩ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯥꯞꯄꯝꯒꯤꯗꯧ ꯃꯥꯟꯗꯦꯕꯀꯣ ꯑꯗꯣ ꯑꯣꯏꯔꯒꯁꯨ ꯃꯇꯦꯛ ꯑꯃ ꯑꯩ ꯇꯧꯖꯔꯒꯦ ꯍꯥꯞꯇ꯭ꯔꯤꯕ ꯁꯔꯨꯛꯅꯤꯅ ꯋꯥꯔꯤꯁꯦ ꯈꯪꯗꯣꯛꯈꯤꯕꯁꯨ ꯌꯥꯏ ꯃꯇꯦꯛꯁꯤꯗ ꯌꯧꯔꯛꯄꯗ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦ ꯃꯅꯤ ꯃꯇꯨꯝ ꯑꯩꯒꯤ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯂꯥꯛꯂꯤꯕ ꯀꯥꯂꯦꯟꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯦ ꯑꯗꯨꯕꯨ ꯅꯪ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯅꯍꯥꯛꯅ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯑꯃꯨꯛꯇ ꯇꯤꯜꯍꯟꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯂꯥꯛꯃꯤꯟꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯍꯞꯇꯥ ꯑꯃꯗ 3 times ꯂꯩꯔꯤ 2 timesꯁꯦ ꯍꯥꯟꯅ ꯁꯣꯏꯗꯕꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯁꯤ ꯁꯣꯝꯗꯅ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯒꯨꯝꯕꯅꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯁꯦ ꯑꯩꯈꯣꯏꯗ ꯊꯥꯖꯗꯕ ꯃꯥꯟꯕ ꯀꯃꯦꯟ ꯑꯃ ꯌꯥꯎꯔꯤ ꯍꯣꯏ ꯑꯗꯣꯝꯒꯤ ꯊꯥꯖꯗꯕ ꯆꯤꯡꯅꯕꯗꯣ ꯀꯣꯛꯍꯟꯖꯒꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯗ ꯒꯔꯜ ꯐ꯭ꯔꯣꯝ ꯗ ꯃꯤꯔꯔ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯅꯍꯥꯟꯗꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯌꯥꯝ ꯐꯖꯩ ꯁꯤꯇꯤꯒꯤ ꯃꯑꯣꯡꯗ ꯇꯧꯋꯤ ꯀꯣꯂꯦꯖꯀ ꯀꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤ ꯆꯦ ꯑꯅꯤ ꯍꯣꯏ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯨꯅꯦ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯕ ꯃꯔꯨ ꯑꯣꯏꯅ ꯐꯣꯛꯇꯦꯜ ꯐꯨꯡꯒꯥ ꯋꯥꯔꯤꯒꯨꯝꯕ ꯑꯗꯩꯗꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯨꯝꯕ ꯁꯨꯝ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯣꯏꯔꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯍꯥꯞꯄ ꯌꯥꯗꯕꯗꯣ ꯑꯗꯨꯅ ꯁꯦꯝꯅꯤꯡ ꯇꯥꯔꯒꯁꯨ ꯌꯥꯗꯕꯅꯤꯅ ꯁꯦꯝꯖꯗꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯑꯣꯏꯕꯅꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝ ꯌꯦꯛꯆꯕꯅꯦ ꯑꯗꯨꯗꯨꯒꯤꯅꯤ ꯊꯥꯒꯠꯆꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦꯅ ꯊꯝꯕꯤꯔꯛꯏꯀꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯑꯩꯅ ꯏꯔꯣꯝꯕ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯀꯩꯃꯤꯒꯤꯗꯩ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯕꯤ ꯀꯩꯃꯤꯒꯤꯁꯨ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯗꯤ ꯇꯧꯖꯈ꯭ꯔꯕꯅꯤ ꯚꯤꯗꯤꯑꯣ ꯋꯥꯠꯂꯒꯅꯨ ꯚꯤꯗꯤꯑꯣ ꯇꯠꯄꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯑꯔꯤꯕ ꯌꯦꯡꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯉꯥ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯔꯤꯒꯩ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯚꯤꯗꯤꯑꯣꯗꯣ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯡꯁꯦꯜꯒꯤ ꯅꯨꯄꯤꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯤꯡꯗꯨꯅꯦ ꯌꯥꯝꯅ ꯐꯖꯔꯤꯁꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯗꯨꯝ ꯑꯣꯏꯕꯅꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯅꯅꯦ ꯑꯉꯥꯡ ꯀꯩ ꯍꯥꯏꯅꯤ ꯌꯦꯛꯂꯧꯕꯈꯩꯅ ꯄꯥꯝꯕꯈꯩꯗꯣ ꯑꯗꯨꯝ ꯑꯣꯏꯕꯗꯣ ꯀꯣꯂꯦꯖꯇ ꯀꯥꯕ ꯁ꯭ꯀꯨꯜꯗ ꯀꯥꯕ ꯑꯣꯏꯕꯗꯣ ꯑꯗꯨꯏ ꯉꯁꯤꯒꯤꯗꯤ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯁꯤꯟꯒꯗꯣꯏꯅꯣ ꯂꯥꯏꯚꯁꯦ ꯍꯥꯏꯅ ꯊꯝꯕꯤ ꯄꯨꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯔꯣꯏ ꯀꯃꯦꯟ ꯈꯔ ꯄꯥꯔꯀꯥꯟꯗ ꯂꯣꯏꯁꯟꯅꯕ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯁꯣꯅꯝꯅ ꯃꯅꯤ ꯃꯇꯨꯝ ꯀꯣꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯊꯝꯕꯤꯔꯤ ꯊꯦꯡꯛ ꯌꯨ ꯂꯩꯅꯥ ꯂꯞꯂꯤ ꯁꯤꯁ ꯋꯥꯎ ꯅꯥꯏꯁ ꯑꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯩ ꯆꯤꯆꯦ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯀꯤꯗꯣ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯀꯣ ꯍꯣꯏ ꯁꯄꯅꯥ ꯃꯈꯥ ꯍꯥꯞꯆꯔꯛꯀꯦ ꯍꯣꯏ ꯆꯦ ꯀꯩꯃꯤ ꯃꯈꯥ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯀꯩꯃꯤꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯌꯥꯝꯃꯦ ꯉꯁꯤꯒꯤꯁꯦ ꯍꯣꯏ ꯊꯣꯏꯕꯤꯆꯥ ꯅꯍꯥꯟꯈꯩ ꯂꯥꯏꯚ ꯊꯥꯗꯕꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯨꯒꯠꯂꯛꯄ ꯄꯨꯡ ꯈꯔ ꯌꯥꯝ ꯊꯥꯁꯤ ꯍꯥꯏꯔꯤꯌꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯅ ꯃꯗꯨꯁꯨ ꯈꯟꯅꯁꯤ ꯀꯩꯅꯣꯗ ꯀꯩ ꯇ꯭ꯌꯨꯁꯗꯦ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯌꯨꯁꯗꯦꯁꯤꯗ ꯈꯔ ꯁꯥꯡꯅ ꯑꯃꯨꯛ ꯊꯥꯔꯒꯦ ꯔꯥꯍꯨꯜ ꯍꯨꯏꯗ꯭ꯔꯣꯝ ꯁꯣꯅꯝ ꯍꯥꯏꯔ ꯊꯝꯃꯦ ꯊꯦꯡꯛ ꯌꯨ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯅꯦ ꯆꯦꯅ ꯉꯥꯎꯔꯤꯁꯦ ꯄ꯭ꯔꯣꯃꯦꯛꯁꯟ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯂꯤꯁꯥꯅ ꯈꯧꯔꯤ ꯃꯦꯠꯄꯗꯣ ꯁꯤꯁꯇꯔ ꯁꯣꯅꯝꯗ ꯑꯗꯨ ꯃꯤꯠꯇ ꯉꯁꯤꯗꯤ ꯎꯔꯛꯑꯦ ꯑꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯃꯦꯠꯈꯤꯕꯗꯣ ꯑꯣꯏꯔꯝꯗꯣꯏꯅꯦ ꯂꯩꯁꯥꯕꯤ ꯁꯥꯕꯒꯤꯗꯣ ꯑꯗꯨꯝ ꯃꯊꯪꯒꯤ ꯂꯥꯏꯐꯇꯁꯨ ꯑꯗꯨꯃꯥꯏꯅ ꯃꯦꯠꯂꯛꯄ ꯌꯥꯔꯤ ꯃꯀꯛꯃꯌꯨꯝ ꯐꯔꯣ ꯍꯜꯂꯣ ꯃꯤꯁ ꯑꯩꯁꯨ ꯌꯦꯡꯉꯤꯌꯦ ꯇ꯭ꯔꯤꯅꯤꯇꯤ ꯊꯦꯡꯛ ꯌꯨ ꯇ꯭ꯔꯤꯅꯤꯇꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯥꯏꯐꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇ꯭ꯔꯤꯅꯤꯇꯤ ꯏꯆꯟ ꯑꯅꯤꯁꯤ ꯀꯨꯏꯔꯦ ꯎꯗꯕ ꯉꯁꯤ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯆꯤꯆꯦ ꯑꯅꯤ ꯍꯥꯏ ꯍꯥꯟꯅ ꯊꯝꯕꯤꯔꯦ ꯅꯥꯎꯕꯅ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯥꯎꯕ ꯂꯚꯂꯤ ꯗ꯭ꯔꯥꯒꯣꯟ ꯊꯦꯡꯛ ꯌꯨ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯅꯤ ꯃꯤꯡꯁꯦꯜꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯃꯃꯥꯡꯗ ꯃꯥꯟꯅꯗꯕꯗꯣꯀꯣ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯒ ꯄꯨꯔꯥ ꯁꯤꯃꯗꯤ
top ꯑꯣꯏꯒꯅꯤꯅ ꯈꯟꯖꯩꯌꯦꯕꯀꯣ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯨꯝꯕ ꯃꯩꯇꯩꯒꯤ ꯍꯥꯟꯅꯒꯤꯁꯨ ꯑꯗꯨꯝ ꯁꯦꯝꯃ ꯂꯩꯔꯝꯕ ꯀꯥꯟꯗ ꯁꯤꯁꯤꯃꯗꯤ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯕ ꯌꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯖꯈꯤꯕꯅꯤ ꯅꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯏꯐꯁꯤꯗꯤ ꯌꯨ ꯀꯃꯤꯡ ꯅꯣꯠ ꯀꯃꯤꯡ ꯋꯥꯏ ꯍꯥꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯐꯤꯁ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯉꯁꯥꯏꯁꯨ ꯍꯥꯏꯕꯗꯣꯀꯣ ꯑꯣꯐꯤꯁ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯈꯤꯗꯕꯒꯤ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯐ꯭ꯔꯥꯏꯗꯦꯅꯦ ꯇ꯭ꯌꯨꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯒ ꯂꯥꯏꯐ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯁꯦꯇꯔꯗꯦꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯂꯥꯏꯐꯀꯤ ꯄꯨꯡꯁꯤꯁꯦ ꯁꯦꯝꯗꯣꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯄꯨꯡ ꯀꯌꯥ ꯊꯥꯔꯛꯇꯣꯏꯅꯣ ꯃꯊꯪꯗꯤ ꯑꯩ ꯍꯥꯟꯅꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯁꯄꯅꯥ ꯍꯥꯟꯅꯅ ꯄꯨꯡ 1ꯗ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯊꯥꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯁꯤꯅ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯄꯨꯡ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯂꯥꯏꯚ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯇꯔꯗꯦꯗꯅ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯑꯗꯨꯒ ꯌꯦꯛꯅꯤꯡꯕ ꯌꯦꯛꯎ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯍꯥꯞꯆꯔꯛꯑꯒꯅꯤ ꯑꯗꯨꯅ ꯌꯦꯛꯄ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯒꯠꯂꯒ ꯑꯗꯨꯃꯛ ꯌꯦꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯂꯣꯟꯆ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯋꯦꯕꯁꯥꯏꯠꯇꯨꯗ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯣ ꯑꯗꯣ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠꯀꯤ ꯄ꯭ꯔꯥꯏꯖꯁꯨ ꯊꯝꯖꯒꯅꯤ ꯆꯦꯅꯤꯁꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯣꯔꯔ ꯐꯤꯂꯝ ꯍꯣꯔꯔꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗ ꯍꯤꯡꯆꯥꯕꯤꯗꯨꯒꯤꯗꯤ ꯃꯈꯥꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯍꯣꯔꯔ ꯑꯃ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤ ꯁꯤꯁꯤꯃ ꯑꯦꯅꯤꯃꯦꯁꯟ ꯍꯣꯔꯔꯅꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯕꯨꯠꯀꯤꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯕꯨꯠꯀꯤ ꯍꯣꯔꯔꯒꯤꯒꯨꯝꯕꯁꯨ ꯄꯥꯝꯕ ꯚꯤꯌꯨꯋꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯉꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯐ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯩꯃꯤꯒꯤꯗꯩ ꯗꯥꯏꯂꯣꯛ ꯇꯧꯔꯝꯃꯣ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯀꯥꯎꯗꯤ ꯀꯥꯎꯔꯕꯅꯤꯀꯣ ꯀꯨꯏꯃꯟꯗꯅ ꯑꯗꯣ ꯑꯃ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯒ ꯇꯧꯗꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯤꯡꯁꯤꯡꯉꯣ ꯑꯃ ꯇꯧꯕꯤ ꯍꯥꯏꯐꯦꯠꯇꯪ ꯑꯅꯤꯃꯨꯛ ꯁꯨꯔꯦꯕꯀꯣ ꯀꯩꯃꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯔꯥꯍꯨꯜ ꯊꯦꯡꯀ꯭ꯌꯨ ꯁꯤꯇꯤꯒꯤ ꯑꯣꯏꯔꯒ ꯍꯣꯔꯔ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯤꯒ ꯆꯠꯂꯒ ꯂꯝꯕꯤꯗ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯁꯨ ꯀꯩꯃꯤꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗꯒꯤ ꯇꯧꯒꯗꯕꯅꯣ ꯑꯩꯕꯣ ꯂꯥꯏꯐꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯆꯦ ꯑꯅꯤꯁꯥ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯩꯅ ꯀꯥꯡꯉꯣꯡꯗꯒꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯦ ꯑꯣꯐꯤꯁ ꯀꯥꯏꯗ ꯍꯣꯡꯂꯒꯦ ꯍꯥꯟꯅꯒꯤ ꯅꯝꯕꯣꯜꯒꯤꯗꯨꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯩꯈꯣꯏꯁꯦ ꯏꯔꯥꯡ ꯇꯧꯔꯛꯄꯗꯨꯗ ꯏꯔꯥꯡ ꯃꯇꯦꯛ ꯑꯃ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗꯒꯤ ꯑꯋꯥꯡꯖꯤꯔꯤꯗ ꯑꯋꯥꯡꯖꯤꯔꯤꯗ ꯆꯪꯉꯒ ꯃꯇꯝ ꯈꯔ ꯁꯨꯔꯨꯔꯦ ꯑꯥ ꯑꯗꯨꯒ ꯁꯣꯝꯗ ꯍꯣꯡꯗꯣꯔꯛꯄꯗꯒꯤ ꯑꯃꯨꯛ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯏꯅꯦ ꯑꯗꯨꯅ ꯁꯤꯗꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯥꯏꯐ ꯊꯥꯔꯛꯇꯦ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯖꯔꯛꯂꯒꯅꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ ꯀꯩꯃꯤꯗꯩ ꯗꯥꯏꯂꯣꯛ ꯇꯧꯔꯣꯗꯤ ꯍꯥꯏꯗꯣꯛꯎꯔꯒ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯑꯃꯗꯤ ꯇꯧꯖꯔꯛꯑꯒꯦ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯃꯇꯥꯡꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯀꯔꯝꯕ ꯃꯇꯥꯡ ꯑꯣꯏꯅ ꯇꯧꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯩꯅꯥ ꯈꯨꯃꯟ ꯍꯣꯏ ꯃꯇꯦꯛ ꯌꯥꯕ ꯑꯃ ꯀꯥꯟꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯎꯕꯤꯔꯝꯕꯁꯦ ꯌꯥꯕꯤꯌꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯇ꯭ꯌꯨꯁꯗꯦꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯔꯛꯑꯣ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯃꯁꯨ ꯊꯥꯒꯠꯇꯥꯏꯅꯦ ꯀꯩꯅꯣꯅ ꯔꯣꯖꯤ ꯑꯣꯏꯅꯥꯝꯅ ꯑꯃꯁꯨ ꯊꯥꯒꯠꯄꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯋꯥꯔꯤ ꯂꯤꯕꯁꯦ ꯍꯧꯖꯤꯛꯁꯦ ꯁꯪꯗꯕꯁꯦ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅꯕ ꯚꯤꯗꯤꯑꯣ ꯂꯟꯗꯅꯕ ꯍꯣꯠꯅꯖꯕꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯇ꯭ꯔꯦ ꯑꯗꯨꯗꯨꯅꯅꯦ ꯍꯣꯏ ꯔꯣꯖꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯔꯣꯖꯤ ꯑꯣꯏꯅꯥꯝ ꯃꯥꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯒ ꯍꯧꯖꯤꯛꯇꯤ ꯄꯨꯄꯨꯒꯤ ꯋꯥꯔꯤ ꯇꯥꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯃꯨꯛ ꯍꯥꯞꯆꯔꯕꯅꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯀꯌꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯀꯩꯃꯤ ꯃꯈꯥ ꯂꯣꯏꯔꯕꯣ ꯍꯥꯏꯅ ꯈꯨꯃꯟ ꯃꯆꯥ ꯑꯃ ꯀꯩꯃꯤꯁꯦ ꯊꯝꯕꯤꯔꯦ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯌꯥꯝ ꯀꯩꯃꯤ ꯉꯁꯥꯏꯗꯒꯤ ꯍꯪꯕꯤꯔꯦꯀꯣ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯑꯗꯣ ꯍꯣꯏ ꯂꯣꯏꯖꯗ꯭ꯔꯤ ꯀꯩꯃꯤꯁꯦ ꯗꯥꯏꯔꯦꯛ ꯂꯣꯏꯔꯦꯁꯨ ꯍꯥꯏꯖꯔꯣꯏꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯞꯀꯅꯤꯅ ꯍꯪꯉꯛꯄꯗꯨꯁꯨ ꯈꯨꯝꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯣ ꯀꯩꯃꯤ ꯂꯣꯏꯗ꯭ꯔꯤ ꯑꯃꯨꯛ ꯄꯨꯔꯒꯗꯤ ꯂꯥꯛꯈꯤꯅꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯁꯤꯅ
ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯔ ꯇꯣꯏꯅ ꯄꯨꯊꯣꯛꯄꯤꯌꯨ ꯈꯔ ꯄꯨꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯕꯤꯁꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯌꯥꯝꯅ ꯐꯖꯕ ꯁꯖꯦꯁꯟ ꯑꯃꯈꯛ ꯇꯧꯕꯤꯔꯛꯏ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯄꯥꯟꯗꯝꯁꯨ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯗꯨꯒ ꯂꯣꯏꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗꯕꯨ ꯑꯣꯏꯔꯁꯨꯀꯣ ꯁꯤꯁꯤꯡꯁꯦ ꯈꯪꯍꯟꯕꯁꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯄꯥꯟꯗꯝꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯒ ꯌꯥꯟꯁꯤꯟꯅꯕ ꯇꯥꯔꯒꯁꯨ ꯃꯤꯡꯁꯦꯜꯒꯤ ꯋꯥꯔꯤꯁꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯍꯧꯈ꯭ꯔꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯑꯗꯩꯗꯤ ꯐꯤꯖꯦꯠ ꯆꯛꯆꯥꯒꯤ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯒ ꯌꯥꯎꯖꯕꯅꯦ ꯃꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯅ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯀꯣꯂꯦꯖꯀꯤ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯁꯨ ꯈꯔ ꯍꯥꯞꯆꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯍꯧꯈ꯭ꯔꯕ ꯃꯊꯛꯀꯤ ꯋꯥꯔꯤ ꯄꯥꯁꯨ ꯑꯃꯨꯛ ꯌꯥꯟꯅꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯒ ꯆꯠꯄꯅꯦ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯀꯪ ꯂꯩꯔꯣꯜꯒꯨꯝꯕ ꯑꯗꯩꯗꯤ ꯏꯄꯨ ꯃꯥꯏꯆꯧꯁꯤꯡꯒꯤ ꯋꯥꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯆꯦ ꯁꯅꯝꯆꯦ ꯂꯤꯁꯥ ꯍꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯒꯨꯅ ꯊꯝꯕꯤꯔꯦ ꯑꯒꯨꯒ ꯑꯒꯨꯁꯤ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯑꯒꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯤꯌꯦ ꯑꯗꯣ ꯅꯣꯡꯁꯤꯅ ꯁꯨꯝ ꯂꯦꯞꯇꯅ ꯇꯥꯔꯛꯑꯒꯗꯤ ꯆꯥꯎꯔꯛꯄꯁꯨ ꯌꯥꯏ ꯈꯒ ꯏꯁꯤꯡ ꯆꯥꯎꯕ ꯂꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯌꯥꯎꯅꯕ ꯃꯥꯜꯂꯦ ꯅꯣꯡꯁꯦ ꯂꯦꯞꯇꯅ ꯇꯥꯕꯒꯤ ꯍꯣꯏ ꯍꯣꯏ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯂꯞꯂꯤ ꯗ꯭ꯔꯥꯒꯣꯟꯅ ꯊꯝꯕꯤꯔꯦ ꯂꯞꯂꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯣꯅꯝ ꯀꯧꯋꯦ ꯀꯩꯅꯧꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯦꯂꯤꯁꯥ ꯀꯥꯡꯕꯨꯡꯗꯒꯤ ꯀꯩꯃꯤꯒꯤ ꯂꯥꯏꯖ ꯏꯁꯤꯡꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯩꯃꯤꯗ ꯄꯤ ꯇꯥꯞꯄꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯑꯣ ꯗꯥꯏꯂꯣꯛꯁꯦ ꯁꯤꯖꯟ ꯃꯃꯥꯡꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯁꯤ ꯑꯗꯨꯕꯨ ꯑꯩ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯑꯕꯅꯤꯅ ꯔꯨꯝꯁꯨꯡꯗꯩꯁꯨ ꯑꯃ ꯍꯥꯏꯔꯛꯑꯦ ꯔꯨꯝꯁꯨꯡꯗꯩ ꯏꯆꯦ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯍꯣꯏ ꯑꯗꯨꯝ ꯇꯧꯖꯒꯦ ꯗꯥꯏꯂꯣꯛ ꯌꯥꯝ ꯌꯥꯝꯃꯦ ꯁꯞꯅ ꯃꯊꯪꯗꯩꯗꯤ ꯁꯤꯗꯕꯗ ꯑꯣꯏꯅ ꯌꯥꯎꯔꯛꯑꯒꯦ ꯏꯠ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯄꯨꯄꯨꯀꯤ ꯍꯥꯏꯅ ꯅꯤꯀꯥꯁ ꯑꯦꯅꯤꯃꯦꯁꯟꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯀꯥꯁ ꯀꯩꯃꯤ ꯃꯈꯥ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯋꯥꯔ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯂꯩ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯩ ꯀꯩꯅꯣ ꯊꯤꯖꯔꯤꯀꯣ ꯀꯩ ꯁꯀ꯭ꯔꯤꯞ ꯊꯤꯖꯔꯤ ꯀꯃꯦꯟ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯄꯤꯌꯨ ꯀꯩꯃꯤꯒꯤ ꯌꯥꯝ ꯂꯥꯛꯑꯦ ꯀꯩꯃꯤꯁꯦ ꯑꯔꯤ ꯑꯔꯤꯕ ꯑꯣꯏꯅ ꯍꯥꯞꯄꯛꯑꯣ ꯋꯥꯔꯤꯁꯦ ꯍꯥꯏꯅ ꯁꯅꯥꯊꯣꯏ ꯂꯥꯏꯔꯦꯟꯖꯝꯅꯁꯨ ꯊꯝꯕꯤꯔꯛꯑꯦ ꯋꯥꯔꯤ ꯍꯣꯏ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯁꯦꯝꯗꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯦꯝꯒꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤ ꯊꯤꯖꯤꯟꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯊꯤꯖꯤꯟꯕ ꯌꯥꯕ ꯊꯤꯖꯤꯜꯂꯒ ꯁꯣꯏꯔꯔꯣꯏ ꯁꯤꯃꯗꯤ ꯍꯥꯞꯄ ꯌꯥꯔꯦꯅ ꯈꯜꯂꯕ ꯀꯥꯟꯗ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩ ꯕꯪꯒꯝꯂꯥꯗꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯌꯦꯡꯕꯤꯌꯨ ꯃꯆꯥ ꯃꯇꯦꯡ ꯂꯥꯁ ꯁꯤꯖꯟꯗꯩ ꯑꯣꯏꯔꯁꯨ ꯑꯃ ꯍꯦꯛꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯇꯧꯔꯒꯦ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯦ ꯅꯍꯥꯟꯈꯩ ꯂꯥꯏꯚ ꯊꯥꯔꯨꯗꯕꯩ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛ ꯗ꯭ꯌꯨ ꯃꯈꯩꯗꯣ ꯉꯁꯤ ꯁꯦꯟꯗꯣꯏꯒ ꯂꯣꯏꯅꯅ ꯁꯤꯡꯍꯜꯂꯣ ꯗꯥꯏꯂꯣꯛꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯔꯒꯦ ꯕꯪꯒꯝꯂꯥꯒꯤꯀꯣ ꯑꯗꯨꯗꯤ ꯑꯃ ꯂꯥꯁꯀꯤꯗ ꯇꯧꯔꯒꯦꯀꯣ ꯏꯄꯨ ꯑꯩ ꯔꯨꯝꯁꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯅꯦ ꯏꯄꯥ ꯅꯈꯣꯏꯅ ꯔꯨꯝꯁꯨꯡꯒꯤ ꯃꯔꯝꯗ ꯐꯠꯇꯅ ꯈꯜꯂꯤꯕꯗꯣ ꯑꯔꯥꯟꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏꯗꯤ ꯀꯜꯂꯝꯂꯦ ꯃꯇꯦꯛ ꯈꯛꯇꯪ ꯑꯣꯏꯌꯦ ꯁꯤꯁꯤꯃꯗꯤ ꯈꯔ ꯁꯥꯡꯉꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯧꯈꯠꯂꯨꯕꯅꯤ ꯃꯇꯦꯛꯇꯪ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯀꯃꯦꯟ ꯈꯔ ꯑꯃꯨꯛ ꯄꯥꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯒꯦ ꯗꯥꯏꯂꯣꯛꯇ ꯁꯨꯝ ꯇꯧ ꯂꯩꯔꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅꯅꯦ ꯀꯃꯦꯟ ꯈꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯃꯣꯃꯦꯟꯁꯦ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯁꯤꯁ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯊꯝꯕꯤꯔꯦ ꯑꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯁꯦꯀꯣ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯂꯩꯔꯀꯥꯟꯗ ꯁꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨꯝ ꯂꯩꯕꯅꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯑꯗꯨꯗꯩꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯂꯩꯕꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯏ ꯄꯨꯟꯅ ꯑꯗꯣꯝꯅ ꯂꯩꯕ ꯋꯥꯔꯤꯁꯤꯡ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯨꯟꯅ ꯈꯣꯝꯒꯠꯃꯤꯟꯅꯔꯀꯥꯟꯗ ꯁꯦꯝꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯈꯔ ꯑꯗꯨꯝ ꯇꯥꯟꯅꯖꯈꯤꯒꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯍꯥꯏꯅ ꯁ꯭ꯃꯣꯀꯔꯅ ꯊꯝꯕꯤꯔꯦ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯇꯨꯒꯤ ꯃꯥꯜꯂꯦꯀꯣ ꯊꯦꯡꯛ ꯌꯨ ꯏꯁꯂꯥꯃꯤ ꯂꯥꯏꯐꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯩꯇꯩꯈꯣꯏꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯣꯠꯆꯟ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯖꯔꯅꯦꯂꯤꯁ ꯋꯥꯍꯦꯡꯕꯝ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯨ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯦ ꯑꯌꯥꯝꯕꯅꯗꯤ ꯁꯦꯝꯖꯔꯦ ꯑꯗꯨꯕꯨ ꯁꯦꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤ ꯂꯣꯏꯅ ꯈꯟꯒꯠꯆꯔꯀꯥꯟꯗ ꯁꯦꯝꯖꯔꯛꯑꯒꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯍꯦꯛ ꯁꯦꯝꯕ ꯃꯇꯝꯗ ꯚ꯭ꯌꯨꯁꯦ ꯍꯦꯛꯇ ꯍꯟꯊꯕ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯍꯟꯊꯕ ꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯔꯒꯗꯤ ꯁꯤꯅꯦ ꯌꯥꯝ ꯋꯥꯅ ꯁꯦꯝꯃꯦ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯁꯀ꯭ꯔꯤꯞ ꯊꯥꯕꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯋꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯦ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯑꯗꯩ ꯀꯔꯦꯛꯇꯔ ꯁꯦꯝꯕꯗ ꯃꯇꯝꯗꯨꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯁꯦꯝꯃꯤꯅꯦ ꯂꯣꯀꯦꯁꯟ ꯌꯦꯛꯄꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯣꯀꯦꯁꯟꯁꯦ ꯑꯗꯨꯝ ꯌꯦꯛꯁꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯚꯤꯖꯨꯋꯦꯜ ꯑꯩꯈꯣꯏꯅ ꯎꯍꯧꯗ꯭ꯔꯒꯁꯨ ꯃꯌꯥꯝꯗꯗꯤ ꯎꯍꯟꯗꯣꯏꯅꯤꯅ ꯑꯗꯨꯗꯣ ꯊꯤꯒꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯅꯤ ꯑꯗꯨꯒ ꯁꯦꯝꯃꯅꯤ ꯊꯥꯗꯣꯔꯛꯑꯅꯤ ꯃꯤ ꯌꯦꯡꯕꯤꯔꯔꯣꯏ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯃꯛ ꯌꯦꯡꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯅꯤꯅ ꯈꯟꯖꯩ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯐꯦꯃꯤꯂꯤꯁꯤꯡꯗ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯋꯥꯔꯤꯁꯨ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯊꯝꯖꯒꯦ ꯗ ꯒꯔꯜ ꯐ꯭ꯔꯣꯝ ꯗ ꯃꯤꯔꯔ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕꯁꯦ ꯆꯦ ꯁꯣꯅꯝ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯖꯅꯤꯡꯉꯦ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯅꯤꯀꯥꯁ ꯑꯦꯅꯤꯃꯦꯁꯟ ꯃꯁꯦ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯀꯟꯅ ꯍꯥꯏꯖꯒꯦꯀꯣ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯔꯤ ꯑꯔꯤꯕꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯚ꯭ꯌꯨꯁꯦ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯏꯗꯤ ꯌꯥꯟꯁꯟꯅꯔꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯌꯥꯎꯔꯤꯗꯅ ꯃꯅꯤ ꯃꯇꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯊꯧꯁꯥꯔꯨꯗ꯭ꯔꯒ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗꯒ ꯃꯥꯅ ꯀꯣꯟꯅ ꯂꯨꯞꯁꯜꯂꯛꯄꯁꯦ ꯐꯤꯖꯦꯠꯀꯤ ꯃꯇꯥꯡ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡ ꯃꯥꯏꯕꯤ ꯃꯥꯏꯕ ꯀꯥꯁꯦ ꯃꯥꯅ ꯀꯩꯝ ꯊꯥꯖꯔꯨꯗ꯭ꯔꯒ ꯀꯣꯟꯅ ꯊꯥꯖꯔꯛꯄꯁꯦ ꯁꯤꯁꯤꯁꯤ ꯀꯃꯥꯏꯅ ꯊꯥꯖꯍꯜꯂꯛꯁꯤꯒꯦꯅ ꯈꯜꯂꯛꯄ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯦꯔꯦꯛꯇꯔꯁꯦ ꯑꯣꯖꯥꯁꯤꯅ ꯁꯥꯒꯠꯄꯤꯕꯅꯦ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯄꯥꯁꯀꯤ ꯋꯥꯔꯤ ꯑꯃ ꯂꯥꯛꯍꯜꯂꯁꯦ ꯄꯥꯁꯇꯣ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯄꯥꯁ ꯂꯥꯛꯍꯟꯒꯅꯤ ꯈꯨꯗꯛꯇ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯍꯧꯔꯒ ꯀꯗꯥꯏꯗꯅꯣꯃ ꯊꯦꯡꯅꯍꯜꯂꯁꯤ ꯊꯦꯡꯅꯕꯗꯒꯤ ꯃꯉꯣꯟꯗ ꯐ꯭ꯂꯥꯁ ꯕꯦꯛ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯁꯣꯔꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯠꯆꯔꯨꯔꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯎꯖꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯤꯔꯔꯁꯤꯗꯒꯤ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯒꯨꯟ ꯑꯃ ꯍꯦꯟꯅ ꯂꯩꯕꯁꯨ ꯍꯦꯟꯒꯗ꯭ꯔꯥ ꯑꯗꯨ ꯈꯟꯖꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡꯗꯨ ꯊꯣꯟꯖꯈꯤꯕꯅꯦꯅ ꯊꯝꯖꯔꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯀꯔꯣꯝ ꯁꯥꯏꯠ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯕ ꯍꯦꯟꯖꯕꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯅꯝꯕꯣꯜꯂꯣꯝ ꯁꯥꯏꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕꯤꯁꯅꯨꯄꯨꯔ ꯔꯣꯝ ꯆꯠꯄꯒꯤ ꯂꯥꯏꯟꯁꯦ ꯁꯤꯗ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦ ꯄꯨꯄꯨ ꯇꯤꯚꯤꯗꯒꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯁꯤꯜꯂꯛꯇꯕ ꯂꯩꯔꯛꯇ꯭ꯔꯦꯅ ꯑꯣ ꯊꯝꯃꯦ ꯌꯦꯡꯁꯤꯜꯂꯛꯇꯕ ꯂꯩꯔꯛꯇ꯭ꯔꯦ ꯂꯣꯏꯅ ꯇꯣꯡꯕ꯭ꯔꯝ ꯌꯦꯡꯕꯤꯔꯦꯕꯀꯣ ꯔꯦꯞꯁꯟ ꯊꯦꯡꯛ ꯌꯨ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯀꯩꯃꯤ ꯄꯥꯝꯃꯦꯅ ꯀꯩꯃꯤ ꯈꯛꯇꯪ ꯌꯦꯡꯕ ꯅꯠꯇꯕ ꯑꯗꯩꯗꯤ ꯈꯝꯕ ꯊꯣꯏꯕꯤ ꯄꯥꯝꯃꯦꯅ ꯈꯝꯕ ꯊꯣꯏꯕꯤ ꯈꯛ ꯌꯦꯡꯕ ꯅꯠꯇꯕ ꯍꯥꯄꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯕꯤꯕꯗꯣ ꯄꯥꯝꯖꯩ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯚꯤꯌꯔꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪ ꯇꯧꯖꯒꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯀꯌా ꯑꯃꯗꯤ ꯄꯨꯄꯨ ꯇꯤꯚꯤꯗ ꯋꯥꯀꯠꯂꯤ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕꯗꯤ ꯀꯅꯥꯗ ꯋꯥꯀꯠꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯈꯔ ꯈꯪꯕꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯊꯝꯃꯤ ꯍꯣꯏ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯕꯤꯔꯛꯏꯕ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯊꯝꯕꯤꯔꯛꯄꯅꯦꯅ ꯈꯟꯖꯩ ꯋꯥꯀꯠꯅꯤꯡꯉꯥꯏꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯣ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯡꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯕꯁꯤꯃꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯁꯤꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯗꯤ ꯑꯔꯤꯕ ꯋꯥꯔꯤ ꯈꯪꯕꯗꯨꯅ ꯃꯔꯨꯅꯤ ꯏꯁꯥꯒꯤ ꯀꯜꯆꯔ ꯑꯦꯟ ꯇ꯭ꯔꯦꯗꯤꯁꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯥꯅꯦ ꯆꯨꯝꯃꯦ ꯏꯁꯂꯥꯃꯤꯛ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯨ ꯈꯪꯍꯟꯕꯁꯤꯅꯤ ꯑꯗꯨꯒꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯤꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯁꯦꯝꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯐꯦꯃꯤꯂꯤꯗꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯞꯁꯦ ꯄꯨꯡ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯅꯦꯠꯆꯔꯦꯀꯣ ꯈꯔ ꯁꯥꯡꯅꯗꯤ ꯊꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯀꯣ ꯂꯥꯏꯞꯁꯦ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯑꯒ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯟꯖꯒꯦ ꯈꯤꯇꯪ ꯄꯨꯄꯨꯒꯤ ꯊꯨꯅ ꯊꯧꯔꯝ ꯄꯥꯁꯟꯁꯤꯀꯣ ꯂꯣꯏꯅ ꯌꯦꯡꯖꯩ ꯐꯖꯕꯁꯨ
ꯃꯇꯨꯡꯗꯁꯨ ꯑꯅꯧꯕ ꯀꯌꯥ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏꯀꯣ. ꯃꯥꯏꯕꯝ ꯀꯟꯖꯪꯕ ꯃꯩꯇꯩ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ. ꯊꯥꯒꯠꯆꯔꯤ, ꯍꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯑꯩꯗꯤ ꯅꯦꯠ ꯌꯥꯗ꯭ꯔꯕ ꯈꯜꯂꯨꯔꯦ ꯆꯦ, ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃ ꯂꯩꯈꯤꯕꯒꯤꯅꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ, ꯃꯊꯪ ꯂꯥꯏꯞꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯊꯝꯕꯤꯔꯛꯑꯦ. ꯍꯣꯏ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯂꯥꯏꯚ ꯉꯥꯏꯕꯤꯔꯝꯃꯣ. ꯇꯧꯕꯤꯔꯛꯑꯣ ꯂꯦꯞꯇꯅ ꯃꯊꯪꯒꯤ ꯇ꯭ꯌꯨꯁꯗꯦꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯎꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ. ꯍꯣꯏ ꯍꯣꯏ ꯑꯣꯀꯦ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.